ꯍꯩꯃꯥ ꯏꯆꯜ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯣ ꯑꯁꯤꯒꯤ ꯁꯂꯥꯝꯁꯦ ꯑꯁꯤꯗ ꯂꯥꯛꯄ ꯑꯗꯩꯗꯅꯦ ꯑꯩꯈꯣꯏꯅꯤꯁꯨ ꯀꯨꯏꯔꯦ ꯊꯦꯡꯅꯈꯤꯗꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦꯗꯅꯅꯦ ꯆꯪꯉꯛꯄꯅꯦ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯑꯁ ꯑꯩꯗꯤ ꯍꯥꯃꯨꯅꯤꯗ ꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ 10ꯃꯨꯛꯁꯦ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅꯤ ꯑꯍꯣꯡꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯥꯅ ꯑꯌꯨꯛꯇꯒꯤ ꯌꯨ ꯊꯛꯄ ꯑꯩꯅ ꯌꯨꯝꯁꯦ ꯄꯥꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯤꯒꯤ ꯃꯤꯆꯩ ꯃꯥꯒꯤ ꯃꯤꯐꯨ ꯊꯦꯡꯅꯕ ꯈꯥꯡꯕ ꯑꯁꯤꯅꯤ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃ ꯑꯩꯅ ꯂꯥꯛꯄꯗꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯈꯣꯏ ꯂꯥꯛꯇꯅ ꯉꯪꯍꯧ ꯆꯩꯍꯧꯗꯥꯏꯅꯦ ꯍꯣ ꯑꯗꯣ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯕꯅꯤ ꯑꯁ ꯇꯥꯆꯧꯅꯗꯤ ꯐꯨꯕ ꯐꯥꯎ ꯌꯥꯎꯈ꯭ꯔꯕꯅꯤ ꯇꯥꯆꯧꯅ ꯃꯥ ꯍꯦꯛ ꯐꯨꯔꯝꯕꯒꯅꯦ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯨꯔꯤꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯍꯣ ꯇꯥꯆꯧꯗꯣ ꯑꯩꯅ ꯇꯥꯛꯏꯅꯤ ꯑꯩꯅ ꯏꯟꯁꯤꯜꯂꯤꯅꯤ ꯁꯤꯅꯤꯗꯅ ꯑꯣ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯩꯅ ꯌꯨ ꯊꯛꯄꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯒꯤꯅꯦꯗꯤ ꯈꯟꯗ꯭ꯔꯕꯗꯣ ꯍꯣ ꯑꯗꯨꯅꯤ ꯄꯦꯜꯂꯕꯅꯦ ꯑꯣꯏꯕ ꯑꯗꯨꯕꯨ ꯈꯪꯉꯗꯤ ꯌꯨ ꯊꯛꯄ ꯇꯣꯛꯑꯣꯏꯗ꯭ꯔꯥꯕ ꯍꯥ ꯑꯁ ꯃꯔꯛꯁꯤꯗꯅꯦ ꯃꯥꯅ ꯑꯩ ꯐꯨꯅꯤ ꯇꯥꯆꯧ ꯍꯣꯏ ꯂꯥꯛꯑꯒꯅꯦ ꯃꯥ ꯑꯃꯨꯛ ꯐꯨꯗꯧꯔꯤꯕ ꯑꯁ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯅ ꯑꯩ ꯑꯃꯨꯛ ꯐꯨꯕ ꯐꯨꯗꯣꯛ ꯐꯨꯖꯤꯟ ꯑꯔꯣꯏꯕꯗꯅꯦ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯁꯣꯛꯑꯦ ꯑꯗꯨꯗꯇ ꯐꯨꯕ ꯇꯣꯛꯅꯈ꯭ꯔꯤꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯅꯪ ꯐꯨꯔꯤꯗꯨ ꯃꯁꯥ ꯀꯟꯖꯅꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗ ꯇꯥꯔꯦ ꯉꯥꯏꯈꯣ 이반이 우나키다부스 꾸이래 싸가 타키시 그놈수 싸미나키시 ꯉꯥꯏꯈꯣ ꯑꯩ ꯆꯥꯔꯔꯣꯏ ꯆꯥꯒ ꯊꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯊꯥꯖꯗꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯁꯨꯒꯔ ꯋꯥꯡꯉꯝꯃꯦꯃꯤ ꯍꯩꯃꯥ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯀꯛꯑꯦ ꯑꯉꯥꯡ 3 ꯄꯤꯛꯏꯕꯅꯤꯅꯅꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯕ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯅ ꯃꯥꯅꯤ ꯆꯨꯝꯃꯦ ꯑꯩꯁꯨꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯈꯥꯡꯉꯤꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯇꯝꯗꯣ ꯀꯣꯂꯦꯖꯀꯤ ꯄꯨꯟꯁꯤꯗꯣ ꯃꯦꯃꯤ ꯀꯦꯕꯤ ꯗꯦꯕꯤꯇꯥ ꯑꯩꯈꯣꯏ ꯃꯉꯥꯅ ꯂꯥꯡꯈꯤꯕꯗꯣ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯗꯦꯕꯤꯇꯥꯗꯤ ꯀꯣꯜꯀꯇꯥꯗ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦ ꯀꯦꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯐꯤꯁꯥꯔꯗꯣ ꯌꯥꯝꯅ ꯐꯩ ꯃꯅꯦ ꯃꯀꯨꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯇꯥꯏꯉꯣ ꯑꯗꯣ ꯃꯦꯃꯤꯗꯤ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔ ꯃꯥꯜꯂꯦꯗ ꯍꯣꯏ ꯈꯜꯂꯨꯔꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅꯒ ꯑꯣꯏꯔꯛꯀꯅꯤꯁꯦ ꯊꯥꯖꯗꯦꯀꯣ ꯍꯣ ꯊꯥꯖꯗꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯁꯛꯐꯝꯁꯦ ꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯑꯁ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯪꯅ ꯍꯦꯟꯅ ꯐꯖꯔꯤꯗꯨꯅꯤ ꯃꯇꯝꯗꯨꯗ ꯄꯥꯈꯪꯈꯩꯅ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯅꯪꯅꯤ ꯃꯇꯝꯗꯨꯗ ꯎꯈꯤꯕ ꯄꯥꯈꯪꯅ ꯅꯪꯕꯨ ꯎꯕꯗꯅꯦ ꯍꯧꯖꯤꯛꯅꯦ ꯁꯨꯡꯊꯥ ꯊꯥꯖꯔꯔꯣꯏ ꯅꯪꯅꯦꯕ ꯀꯨꯆꯨꯁꯨ ꯑꯣꯜꯂꯦ ꯃꯥꯏ ꯗꯥꯛ ꯉꯥꯛꯇ ꯍꯅꯨꯕꯤꯗꯧꯅ ꯆꯩꯔꯣꯡꯁꯨ ꯈꯔ ꯇꯥꯔꯦ ꯍꯣ ꯂꯣꯏꯔꯕꯅꯤꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯆꯍꯤ 1-2 ꯐꯥꯎꯗꯤ ꯈꯔ ꯐꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯟ ꯉꯥꯛꯇꯅꯤ ꯌꯨꯝꯒꯤ ꯃꯤꯅ ꯂꯥꯛꯑꯣ ꯍꯜꯂꯛꯑꯣ ꯏꯃꯥꯅꯁꯨ ꯀꯞꯇꯅ ꯀꯌꯥꯔꯛꯅꯤ ꯍꯥꯏꯔꯤꯕ ꯏꯃꯥꯅ ꯍꯥꯏꯔꯤꯅꯤ ꯑꯩꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯂꯛꯄꯕꯨ ꯃꯥꯅ ꯐꯨꯅꯕꯔꯥ ꯏꯁꯨ ꯑꯅꯤꯁꯤꯁꯨ ꯄꯨꯔꯛꯎ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯏꯁꯨ ꯑꯅꯤꯗꯣ ꯃꯥꯡꯉꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩ ꯃꯪ ꯑꯅꯤꯗꯤ ꯁꯨꯅꯤꯡꯗꯦ ꯏꯆꯟ ꯆꯨꯝꯃꯦ ꯅꯣꯡꯃ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯈꯟꯗꯅ ꯈꯥꯡꯉꯛꯏꯕꯅꯤ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯅꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯗꯒꯤ ꯅꯤꯁꯥꯕꯟꯗꯒ ꯇꯥꯛꯇ꯭ꯔꯕ ꯍꯣ ꯇꯥꯛꯑꯦ ꯍꯧꯕꯗꯗꯤ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯔꯔꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯀꯥꯕꯛ ꯏꯜꯂꯤꯌꯦ ꯑꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯅꯝꯃ ꯍꯣꯏ ꯃꯩ ꯍꯧꯔꯤꯕꯤ ꯂꯨꯆꯤꯡꯕꯤ ꯈꯔꯒꯤ ꯅꯨꯄꯥ ꯃꯆꯥꯅꯨꯄꯥ ꯈꯔꯁꯨꯅꯦ ꯍꯣ ꯑꯩꯈꯣꯏꯒꯤꯒꯅꯦ ꯈꯣꯡꯕꯨ ꯑꯣꯏꯔꯤꯌꯦ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯈꯜꯂꯝꯗꯣꯏꯁꯦ ꯏꯕꯦꯝꯃ ꯃꯣꯝꯕꯤ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ ꯑꯩꯈꯣꯏꯁꯨꯅꯤꯅꯦ ꯋꯥꯔꯤꯁꯦ ꯍꯥꯏꯅ ꯈꯜꯂꯝꯃꯅꯤ ꯑꯗꯨꯗ ꯇꯥꯔꯦ ꯐꯔꯦꯁꯦ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯑꯩꯅꯅꯦ ꯍꯥꯃꯨ ꯂꯩꯇꯦ ꯍꯥꯏꯗꯣ ꯏꯆꯥ ꯑꯅꯤꯒꯤꯗꯤ ꯑꯍꯣꯡꯕ ꯂꯩꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯌꯨꯄꯥ ꯑꯃꯅ ꯕꯣꯔꯗꯤꯡꯗ ꯊꯝꯕꯤꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯤꯈ꯭ꯔꯦ ꯑꯩ ꯌꯥꯎꯍꯟꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯒꯅꯦ ꯏꯆꯥ ꯅꯨꯄꯤꯗꯨꯅꯅꯦ ꯇꯥꯆꯧꯅ ꯃꯥꯒꯤꯗ ꯊꯝꯕꯤꯔꯦ ꯏꯅꯝꯃꯗꯨꯁꯨ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯑꯣꯖꯥꯅꯤꯗꯅ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯒ ꯇꯧꯍꯟꯗꯦ ꯃꯥꯅ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯏꯅꯝꯃꯗꯨꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗ ꯂꯥꯛꯄꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯔꯥꯎ ꯇꯧꯈ꯭ꯔꯤꯗꯨꯗꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯈꯣꯗ ꯍꯥꯏ ꯑꯁ ꯅꯤꯡꯁꯤꯡꯉꯤꯗ ꯃꯇꯝꯗꯣ ꯌꯥꯝ ꯐꯕꯅꯤꯗ ꯏꯅꯝꯃꯗꯨꯗꯤ ꯌꯨꯄꯥꯒꯤ ꯃꯧ ꯑꯅꯤꯗꯨꯁꯨꯅꯦ ꯐꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥ ꯕꯕꯥ ꯂꯨꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯨꯄꯥ ꯍꯣꯏꯕꯨꯗꯤ ꯑꯩꯗꯤ ꯃꯧꯅ ꯍꯦꯜꯂꯤ ꯍꯣꯏ ꯅꯣꯡꯃ ꯑꯩ ꯆꯠꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯕꯕꯥꯅ ꯃꯈꯣꯏꯁꯦ
ꯐꯖꯅꯔꯤꯉꯩꯗ ꯈꯠꯅꯗ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟ ꯆꯥꯅꯔꯣ ꯕꯕꯥꯅ ꯑꯇꯣꯝꯕꯒ ꯄꯨꯜꯂꯒꯦ ꯍꯥꯏꯔꯨꯕꯗꯅꯦ ꯏꯅꯝꯃꯗꯣ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯤꯅꯨ ꯍꯥꯏꯗꯅ ꯀꯞꯄꯤ ꯄꯣꯠꯅꯤ ꯑꯁ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯏꯅꯝꯃꯗꯣ ꯑꯗꯣ ꯕꯕꯥ ꯏꯃꯥ ꯂꯩꯔꯤꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯄꯨꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤꯅꯦ ꯅꯈꯣꯏ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯤ ꯑꯇꯥꯡꯕꯅꯤ ꯏꯃꯨꯡ 50 ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯑꯃꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯣꯝꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯁꯛꯐꯝꯗꯣ ꯌꯥꯝ ꯑꯣꯜꯂꯦꯗ ꯅꯈꯣꯏ ꯑꯩꯈꯣꯏ ꯆꯍꯤ 90 ꯈꯔ ꯈꯛꯇꯅꯤ ꯍꯦꯜꯂꯤꯁꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯍꯤ 50ꯒꯤ ꯃꯊꯛ ꯃꯥꯜꯂꯦꯃꯤ ꯍꯣ 60 ꯃꯥꯟꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ ꯑꯩꯒꯤ ꯌꯨꯝꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯇꯩ ꯂꯩꯔꯤ ꯇꯥꯃꯣ ꯊꯣꯏꯕꯅꯒ ꯊꯦꯡꯅꯗꯅ ꯃꯥꯅꯒ ꯅꯪ ꯎꯔꯗꯤꯅꯦ ꯑꯍꯥꯟꯕ ꯎꯕꯗꯅꯦ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯅꯤ ꯇꯥꯃꯣ ꯊꯣꯏꯕꯗꯣ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯅꯤꯡꯉꯤ ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯃꯣꯗ ꯂꯥꯜꯂꯨꯕꯅꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯍꯦ ꯍꯥꯏꯔꯨꯅꯨ ꯀꯂꯛ ꯄꯦꯟꯈꯤꯅꯤ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯕꯅꯤ ꯃꯥ ꯑꯗꯨꯒꯨꯝꯕ ꯃꯤꯇꯥ ꯅꯠꯇꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯝꯕ ꯃꯤꯑꯣꯏꯅꯤ ꯑꯃꯔꯣꯝꯗ ꯅꯪꯁꯦ ꯁꯥꯎꯗꯤ ꯁꯥꯎꯅꯨꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯐꯥꯎꯕꯅꯦ ꯅꯪꯁꯦ ꯅꯨꯡꯁꯤꯈꯤꯗꯕꯅꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯀꯂꯛ ꯄꯦꯜꯂꯦꯗꯤꯅꯦ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯅꯪ ꯃꯉꯣꯟꯗꯅꯦ ꯂꯥꯟꯈꯤꯕꯗꯣ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤꯀꯣ ꯅꯪ ꯑꯗꯨꯅꯤ ꯏꯆꯜ ꯃꯦꯃꯤꯅ ꯃꯈꯣꯏ ꯃꯕꯨꯡ ꯊꯣꯛꯏ ꯃꯤ ꯐꯩ ꯃꯇꯝꯁꯤꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯇꯣꯝꯇ ꯄꯣꯛꯏ ꯐꯤꯕꯝ ꯃꯨꯔꯇꯤ ꯁꯕꯥꯟ ꯁꯛꯆꯨ ꯀꯥꯕꯛ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯁꯨꯃꯥꯏꯅ ꯄꯨꯡ 9 ꯌꯨ ꯉꯥꯎꯔꯝꯅꯦꯗꯤ ꯈꯪꯉꯨꯗꯦꯗꯣ ꯅꯠꯇ꯭ꯔꯣ ꯑꯆꯨꯝꯕꯅꯤ ꯀꯅꯥꯅꯕꯨ ꯈꯪꯗꯣꯏꯅꯣ ꯇꯥ ꯊꯣꯏꯕ ꯑꯩꯈꯣꯏꯅꯤ ꯑꯔꯣꯏꯕ ꯎꯅꯕꯗꯣ ꯑꯩꯅ ꯀꯥꯏꯅꯔꯁꯤ ꯑꯩ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯍꯥꯏꯕꯗꯨꯗ ꯃꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯉꯥꯡꯁꯨ ꯉꯥꯡꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗꯣ ꯊꯣꯏꯕꯗꯨ ꯅꯪꯅ ꯊꯕꯛ ꯐꯪꯗꯦ ꯊꯕꯛ ꯐꯪꯂꯔꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯣ ꯕꯦꯡ ꯑꯃꯒꯤ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯑꯣꯏꯈ꯭ꯔꯦ ꯇꯥ ꯊꯣꯏꯕꯗꯣ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅꯤ ꯂꯣꯟ ꯑꯃꯃꯝ ꯂꯧꯔꯨꯁꯤꯔꯣ ꯄꯤꯔꯛꯑꯣꯏꯅꯦ ꯑꯩ ꯊꯥꯖꯕ ꯂꯩ ꯃꯥ ꯃꯤ ꯌꯥꯝꯅ ꯐꯩ ꯄꯤꯔꯛꯀꯅꯤꯌꯦ ꯑꯗꯨꯕꯨ ꯑꯩ ꯂꯧꯕꯗꯤ ꯂꯧꯔꯣꯏ ꯂꯧꯁꯤ ꯀꯩꯅꯣ ꯑꯩꯅ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒꯦ ꯑꯗꯨꯒ ꯅꯪꯒꯤꯅ ꯅꯪꯒꯤ ꯍꯦꯔꯣꯒꯤ ꯌꯨ ꯋꯥꯠꯇꯅꯕ ꯌꯨ ꯑꯣꯏꯅ ꯂꯧꯔꯣ ꯑꯩꯁꯨ ꯊꯛꯄ ꯌꯥꯎꯁꯜꯂꯕ ꯑꯗꯒꯤꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯅꯪꯅ ꯆꯠꯂꯁꯦ ꯍꯥꯏꯗꯅ ꯊꯣꯔꯤꯁꯦ ꯁꯤ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒ ꯑꯩꯒ ꯉꯁꯤ ꯈꯨꯠ ꯌꯧꯅꯔꯛꯄ ꯁꯣꯏꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯕꯦꯝꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥ ꯊꯑꯣꯏꯅ ꯇꯥꯗꯦꯅꯦ ꯑꯗꯨꯅꯤ ꯏꯇꯥꯎ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨꯅ ꯅꯠꯇ꯭ꯔ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯤ ꯏꯇꯥꯎ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯕꯣꯁꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯆꯨꯝꯕꯗ ꯉꯥꯡꯉꯤ ꯑꯆꯨꯝꯕꯗ ꯆꯠꯂꯤ ꯌꯦꯁ ꯑꯗꯨꯕꯨ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡꯗꯨꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯀꯥꯏꯗ ꯌꯥꯅꯤꯡꯕꯅꯣꯗ ꯏꯇꯥꯎ ꯑꯗꯨꯅꯤ ꯇꯧꯕꯇꯕꯨ ꯏꯇꯥꯎ ꯃꯈꯣꯏꯒꯤꯁꯤꯅ ꯁꯦꯜꯂꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯠꯄꯅꯤꯗꯣ ꯏꯇꯥꯎ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯈꯦꯠꯅ ꯇꯥꯕꯅꯦꯃꯤ ꯏꯇꯥꯎ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯕꯒꯤ ꯑꯩꯈꯣꯏ ꯁꯦꯜꯁꯨ ꯈꯔ ꯋꯥꯠꯂꯛꯄꯩ ꯋꯥꯅꯤꯀꯣ ꯆꯨꯝꯃꯤ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯅꯣꯡꯇ ꯑꯩꯈꯣꯏ ꯄꯤꯗꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯏꯇꯥꯎ ꯑꯗꯨꯗꯤ ꯄꯤ ꯑꯗꯨ ꯄꯤ ꯄꯤꯗꯕ꯭ꯔꯥ ꯄꯤ ꯑꯗꯨꯗꯤ ꯄꯤꯀꯣ ꯏꯇꯥꯎ ꯑꯗꯨꯅꯤ ꯑꯗꯩ ꯏꯕꯦꯝꯃꯗꯨꯅꯦ ꯃꯥ ꯈꯪꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯈꯨꯊꯛ ꯊꯤꯕ ꯍꯥꯏꯁꯦ ꯁꯦꯜꯅꯦꯕ ꯁꯦꯜ ꯉꯥꯛꯇꯅꯦꯕ ꯆꯨꯝꯃꯤ ꯏꯇꯥꯎ ꯑꯩꯈꯣꯏꯒꯨꯝꯕ ꯈꯨꯊꯛ ꯊꯤꯕ ꯈꯔ ꯂꯩꯗꯅ ꯃꯥꯏ ꯃꯌꯨꯝꯁꯦ ꯑꯁꯤ ꯋꯥꯡꯈꯠꯂꯛꯏꯁꯤꯅꯦ ꯁꯤꯃꯗꯤ ꯆꯨꯝꯃꯦ ꯏꯇꯥꯎ ꯀꯛꯄ ꯌꯥꯔꯣꯏ ꯏꯇꯥꯎ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯑꯅꯤꯗꯨꯗꯤ ꯀꯟꯅꯤꯡꯅꯦ ꯍꯥꯏꯕ ꯏꯇꯥꯎ ꯆꯨꯝꯃꯤ ꯀꯟꯅꯤꯡ ꯏꯇꯥꯎ ꯆꯨꯝꯃꯤ ꯃꯈꯣꯏꯒꯨꯝꯕꯅ ꯏꯕꯦꯝꯃ ꯌꯨꯝ ꯁꯥꯕꯤ ꯉꯝꯄꯣꯟꯇꯦ ꯉꯝꯃꯣꯏ ꯏꯇꯥꯎ ꯉꯝꯃꯣꯏ ꯁꯦ ꯕꯣꯁꯥ ꯑꯩꯁꯨ ꯈꯪꯉꯤ ꯏꯄꯪ ꯄꯪꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯂꯩꯉꯥꯛꯅ ꯃꯨꯊꯠꯈꯤꯕꯁꯦ ꯑꯁꯤꯒꯤꯁꯦ ꯑꯁꯦ ꯆꯦꯛꯄ ꯑꯩꯁꯦ ꯀ꯭ꯂꯥꯁ 3ꯗꯩꯅ 8 ꯐꯥꯎꯕ ꯑꯩ ꯔꯣꯜ ꯅꯝꯕꯔ 1 ꯉꯥꯛꯇꯅꯤ ꯆꯨꯝꯃꯤ ꯏꯇꯥꯎ ꯇꯥꯈꯤꯕꯗꯣ ꯊꯥꯏꯅ ꯑꯗꯨꯒ ꯑꯩꯁꯦ ꯏꯕꯦꯝꯃꯗꯨꯅꯒ ꯍꯤ ꯅꯣꯛꯁꯟꯗꯅ ꯁꯦꯜ ꯄꯨꯗꯣꯏ ꯇꯧꯁꯟꯅꯩꯅꯦ ꯃꯥꯏꯗꯨ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯉꯤꯅꯦ
ꯃꯈꯣꯏꯅꯤꯗꯣ ꯀꯅꯤꯡ ꯉꯥꯛꯇꯅꯤ ꯄꯋꯥ ꯑꯃ ꯊꯛꯑꯒ ꯗ꯭ꯔꯝ ꯑꯃꯒꯤ ꯆꯥꯡꯗ ꯉꯥꯎꯕꯅꯤ ꯃꯣꯏ Yes, do ꯑꯗꯨꯒ ꯏꯇꯥꯎ 이반이나 드럼 ꯑꯃ ꯊꯛꯀꯥꯏꯔꯒ Bawa ma. ꯁꯨꯡꯉꯥꯎ ꯉꯥꯎꯕꯤꯝ ꯅꯠꯇꯦ Lai pho ma sian nai se. Wa kitta da khang nai da. ꯃꯥꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯒꯥꯔꯤ ꯑꯃ ꯂꯥꯛ ꯃꯥꯜꯂꯦ ꯈꯤꯇꯪ ꯊꯩꯗꯣꯛꯁꯤ ꯏꯇꯥꯎ ꯄꯥꯛꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯄꯥꯁꯤꯗ ꯃꯣꯏꯁꯨ ꯆꯠꯂꯤ ꯃꯥꯜꯂꯦꯅꯦ ꯐꯣꯔꯗ ꯈꯣꯡꯖꯜꯂꯛꯏꯁꯦ 또 항도가노. 항도가노. 그이 실람비지 그이 주사로 겨울이. 까동봉 앞에 있는 띠와네. 할라니 유마이 빨래네 너희 내용도 나올 수 있도록 다 나가 틴 도마신 딜라고 뭐 그럼 또 이랬다 할라니 유마이타 너 용도 ngồi ơi. 유마이타 아이가 너 내 강리에 유마이타 벌리 벌시로 시수에게라다 가라이티. 가이고 너로 강불어. ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯀꯠꯊꯣꯛꯑꯒ ꯂꯥꯛꯄꯗꯨꯅꯕꯨ ꯁꯤ ꯐꯤꯕꯝꯁꯤ ꯑꯣꯏꯅꯗ꯭ꯔꯣ ꯏꯇꯥꯎ 너네도 근데 시로시 사이드디 거기 가 왔래요. ꯌꯥꯝ ꯋꯥꯠꯂꯤ ꯌꯥꯝ 근데 ꯋꯥꯠꯂꯤ 세 유마이다바 지보보다 셀 그야ම් 생애도 아들기 이문기 미워이 누피 미용이 미워이 그야지 거기 마이옹을 라버네. ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯏꯇꯥꯎ 이라이 라인에 ꯍꯦꯛꯇ ꯑꯣꯏꯔꯛꯄ ꯅꯠꯇꯦꯕ ꯅꯠꯇꯦꯕ. ꯑꯩꯈꯣꯏꯁꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗ ꯍꯥꯏꯔꯒꯅ ꯑꯆꯧꯕ ꯃꯁꯥꯗ ꯏꯁꯪꯒ ꯀꯥꯕꯗꯣ ꯏꯇꯥꯎ Yes. ꯑꯗꯨꯒꯨꯝꯕꯅꯤ ꯃꯔꯥꯒ ꯆꯠꯊꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯏꯇꯥꯎ 맞아요. like 수다하게는 doctorate ꯆꯨꯝꯃꯤ 공부를 ꯑꯩꯈꯣ이 DRꯒ ꯇꯞꯄꯗꯣ 그래도 시 요리세 시 arrive는데 항복한바 셀 왔드나 how지기 는 car number로 커로지 hꯧꯖꯤꯛꯀꯤꯗꯨꯔ ꯏꯇꯥꯎ 커로 보는 거 ꯑꯁ ꯑꯩ ꯀꯥꯔ ꯅꯝꯕꯔꯒ ꯌꯦꯡꯍꯧꯗ꯭ꯔꯕꯅꯤ ꯀꯔꯤꯝꯇ ꯏꯇꯥꯎ ꯑꯉꯥꯡꯗꯨꯅ ꯇꯛꯈꯥꯏꯌꯨꯔꯥꯅ ꯂꯥꯎꯁꯜꯂꯛꯄꯗꯨꯗꯗꯤ ꯄꯨꯔꯥ ꯉꯥꯎꯔꯤꯕꯅꯤ 그림 구멍도 시는 ꯅꯨꯡꯅ 말이지 ꯄꯨꯔꯥ ꯊꯣꯝꯃꯝꯃꯗꯤ ꯏꯇꯥꯎ ꯄꯦꯜꯂꯣꯏꯗ꯭ꯔꯥ 빈동네 ꯑꯁ 나지 만나 카르통이 컨저리바 거기는 시비범이 요리세 카르망아 레비 야르바 야르바. 데 이따 야씨 칼로는 아빵 방황이는 컨투어지 깨더라고 이따 그 럼비싱가 시지 암상부동도 농사가 뭐랍시다 이따 아이 와리 리게 이따 그래요 그러나 거기 쿠라토는 사티범 레이도 강이나 그라도나지 먹고 그런 거 먹상모도 있다 거기 너는 거기 부나모는 낭보기 와리만 리게 있다 그래 아이노 딜리오니 따게 거기 쿠라토는 융어가 융다 할락 보이 와니 있다 ngorga pere 하이라가니 상이세 이 부두네 sei sang am pairaga haine ei nangi kugi upaka saruga langsinbiragi mana koi khatoduna ko ngobaga da halamdurni doma waidu ko adaidi nasaduju nayam do adai hena kangai yaudre ꯌꯥꯝ ꯀꯪꯉꯦ ꯄꯣꯂꯣꯏꯕꯗ ꯁꯤꯡꯃꯨꯅ ꯍꯨꯝꯗꯩ ꯆꯪꯉꯔꯣꯏꯅꯦ ꯁꯤ ꯇꯥꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯑꯗꯩꯗꯤꯀꯣ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏꯅꯤ ꯅꯪꯒꯤ ꯁꯣꯔꯥꯠꯇ ꯀꯔꯤ ꯇꯧꯕꯤꯔꯛꯎꯒꯦ ꯆꯥꯅꯕꯗꯣ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯍꯥꯏꯔꯒꯦ ꯅꯣꯏꯗꯤ ꯈꯨꯔꯥꯇꯣꯟꯗꯤ ꯀꯩ ꯈꯨꯝꯃꯦ ꯑꯗꯨꯗ ꯑꯩꯗꯤ ꯀꯩꯒ ꯉꯥꯡꯒꯗꯕ ꯅꯤꯡꯉꯦꯕꯀꯣ ꯏꯇꯥꯎ ꯀꯩ ꯈꯨꯝꯒꯦꯕ ꯈꯨꯔꯥꯇꯣꯟꯅ ꯆꯥꯅꯕꯗꯨꯅ ꯆꯥꯛ ꯇꯧꯕꯤꯔꯣ ꯌꯦꯁ ꯍꯦꯟꯖꯥꯡꯗꯨꯅ ꯉꯥ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯁꯤꯗ ꯅꯣꯛꯇ ꯌꯥꯔꯦꯀꯣ ꯏꯇꯥꯎ ꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏꯅꯦ ꯆꯥꯛꯇꯣ ꯁꯨꯃꯥꯡ ꯃꯐꯝ ꯑꯅꯤ ꯁꯤꯟꯕꯤꯌꯨ ꯁꯤꯅꯤ ꯏꯇꯥꯎ ꯑꯃꯗꯅ ꯃꯌꯥꯝꯒꯤ ꯁꯛꯄ ꯁꯣꯟꯕ ꯂꯥꯏꯒꯤ ꯅꯥꯝ ꯁꯣꯜꯂꯦꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯅꯥꯀꯟ ꯑꯃꯔꯣꯝꯒꯤꯗꯣ ꯑꯗꯨꯗꯅ ꯅꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯤꯟꯅꯕ ꯃꯌꯥꯝꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯅꯕ ꯃꯕꯨꯛ ꯄꯦꯟꯅ ꯏꯁꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃꯗꯣ ꯄꯦꯟꯅꯕ ꯄꯤꯊꯣꯛꯎꯁꯤꯅꯤ ꯏꯇꯥꯎ ꯑꯗꯨꯅꯤꯅꯦ ꯑꯩ ꯄꯥꯝꯃꯤꯁꯦ ꯑꯗꯨꯗꯤ ꯈꯨꯔꯥꯇꯣꯟꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯏꯇꯥꯎ ꯃꯗꯨꯃꯗꯤ ꯏꯇꯥꯎꯅ ꯊꯥꯖꯔꯔꯣꯏ ꯏꯇꯥꯎ ꯀꯩ ꯀꯝꯗꯧꯅꯅꯣ ꯈꯪꯗꯦꯕ ꯏꯇꯥꯎ ꯗꯣꯛꯇꯔ ꯑꯃ ꯊꯦꯡꯅꯩꯗꯅ ꯃꯥꯒꯤ ꯄꯥꯎꯇꯥꯛꯇꯒꯤꯅꯤ ꯍꯤꯗꯥꯛꯀ ꯆꯥꯗꯅ
유 덕버가서 뚜가 저희 군타 뭐이나 상대는 hingamim니 이따 프라धान 뭐이래미미 따는 거 가는데 아두고 말인지 여기서 와리도 쏙다 다는데 아이 칼로라고 이렇게 까동광광 동링이 아스카르다 목다리 야 tuomi 따는 거 tuomi는 야 돼 왜 디스 말도 세슬라세 tuosi 야레바 세세와 보사네 보사 근데 너리 ꯃꯈꯣꯜ ꯑꯁꯦ ꯇꯥꯕꯗꯇ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯕꯅ ꯊꯋꯥꯏꯁꯦ ꯃꯄꯥꯟ ꯊꯣꯛꯈꯤꯗꯧꯔꯦꯕ ꯍꯣ ꯀꯔꯤꯅꯣ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯀꯔꯤꯅꯣ ꯍꯥꯏꯕ 에이 아주 말을 끝내는 시간은 그러나 난 우시도 보면 또 뭐지 깨라 하이나 너시 너무인데 너무 너야 서우 부르면 널따리라 그래야지 ꯅꯨꯡꯇꯤꯒꯤ ꯇꯥꯏꯅꯗꯨꯅꯇ ꯂꯩꯔꯗꯨꯕꯨ ꯑꯗꯨꯕꯨ ꯑꯅꯧꯕꯔꯣ 에이 너 진짜 양 구매 부모가 뭐 미나지 내한테 까오이는 나트라 너한테 낭부 허구엉러 에이 낭나 하징에 다야 내가 하겠지 낭나 허구엉 아이는 후이 아 마네 마네 아두니 ꯆꯨꯝꯃꯦ ꯇꯤꯟꯅꯕ ꯎꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯑꯣꯏ ꯇꯧꯔꯤꯅꯦ 너 너도 강나 살로와봐 가봐 에이 하고 싹 놓아봐 거기야 ꯆꯥꯛ ꯂꯣꯏꯔꯒ ꯀꯩꯗꯧꯒꯦꯒꯦ ꯆꯥꯗꯤ ꯆꯥꯔꯣꯏ ꯀꯩꯅꯣꯝꯃ ꯍꯥꯏꯔꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯇꯣꯛꯅꯕꯔꯣ 에이 아이지 낭나 좀 낭앙을 미유띠 가무라 싹 놓아래 얼로이대 생각당 공가자봐 강아봐 넌 도대체 살려봐 너들 살려봐 하이님이 아이 항상 내비 사리 위에 또 낭러우라 와이봐 ꯑꯣ ꯗꯣꯛꯇꯔꯗꯣ ꯎꯅꯕ ꯏꯀꯥꯏꯔꯦ 아씨 말세기 레가이 도그제 말레가이를 가르지 마우는 아니네 하 ꯗꯣꯛꯇꯔꯅ ꯅꯪ ꯂꯥꯎ ꯚꯤꯇꯥꯃꯤꯟ ꯄꯤꯒꯦ ꯆꯦꯁꯨ ꯄꯤꯒꯦ ꯆꯦꯁꯨ 이비게 하이비ꯔꯛꯄꯅꯤ 닥터네르가 아이 가게 강화나 하가 아이 인거로 아이 인거로봐 근데 ꯗꯥꯛꯇꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥꯕꯗꯣ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯅꯔꯤꯕꯅꯤ ꯁꯦꯜꯁꯨ ꯄꯤꯅꯔꯤꯕꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯒꯗꯕꯁꯨ ꯅꯠꯇꯦ 에이 몸베 야래 막아서 그노 낭나 파나 강아이 사드나 강아주네 아이 인거로 나때요 강아와 아이는 쑥인일로 해봐 나는 닥터 만나서 사주라 살로자 하 난 잠깐 살로자고 하지마 ꯗꯥꯛꯇꯔꯅꯅꯦ ꯅꯪ ꯅꯁꯥ ꯑꯅꯥꯕ ꯂꯩꯔꯝꯃꯅꯤ ꯌꯦꯡꯊꯣꯛꯁꯤ ꯍꯤꯗꯥꯛ ꯄꯤꯒꯦ ꯃꯁꯥ ꯄꯨꯔꯛꯎ ꯆꯦꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯍꯥꯏꯔꯛꯄꯅꯤ 헤이 ꯑꯗꯨꯒꯅꯦ ꯃꯁꯥ ꯁꯤꯈ꯭ꯔꯗꯤꯅꯦ ꯁꯔꯇꯤꯐꯤꯀꯦꯠꯇꯨꯁꯨ ꯀꯥꯟꯅꯔꯣꯏꯁꯨ ꯍꯥꯏꯔꯛꯄꯅꯤ 난 나도 아이 시험전 사진이나 뻔한감도 난 셋가라 살로자 고모 ꯆꯠꯂꯣꯏ 까리게 에이 낭나 사진을 또 씨도 부르더니 아이 타박다까냐 하 아이 타박다는 사게 돌아서 방아로 코이니 막강치시라니 ꯑꯣ ꯐꯔꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯤꯡꯗꯧ ꯁꯔꯨꯛ ꯀꯪꯁꯤ ꯁꯤꯈꯤꯕꯅ ꯐꯔꯦ 까리 무슨 미우 신나와 욕만 빠면 내가 이네 할거 따져봐 야 우리 야 나무라 시나마부 에이 끝나게 이래네 맞아 에이 민우가 야기잖아 하고 있잖아 하고 있겠다 싱글로 나오면 몸에 ꯆꯤꯡꯈꯠꯂꯣꯏ 에이 그렇지 야마도 ꯇꯥꯃꯣ ꯁꯦ ꯅꯍꯥꯟꯗꯒꯤ ꯀꯔꯤꯝꯇꯁꯨ ꯆꯥꯗ꯭ꯔꯤ ꯆꯝꯐꯨꯠꯁꯦ ꯈꯤꯇ ꯆꯥꯁꯟꯁꯤ 몸이 에이 쌀인데 ꯅꯠꯇꯤꯌꯦ ꯃꯇꯨꯝ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯏꯜꯂꯛꯀꯦꯕꯁꯦ 쌀인데 할미
ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯄꯪ ꯆꯥꯗ꯭ꯔꯁꯨꯅꯦ ꯇꯥꯃꯣ ꯃꯍꯤꯁꯦ ꯁꯃꯁ ꯑꯃꯅꯤꯗ ꯑꯣꯏꯔꯁꯨ ꯊꯛꯄꯤꯌꯣꯕꯁꯦ ꯑꯗꯨꯝ ꯍꯤꯞꯄꯣ ꯁꯦ ꯌꯥꯗꯣ ꯀꯥꯊꯣꯛꯄꯤꯌꯣ ꯑꯩ ꯏꯜꯂꯛꯀꯦꯕ ꯑꯩ ꯊꯑꯣꯏ ꯌꯥꯔꯦ ꯆꯥꯅꯤꯡꯗꯦ ꯅꯠꯇꯦ ꯊꯛꯅꯤꯡꯗꯦ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯑꯃꯠꯇꯗꯤ ꯍꯥꯏꯕꯤꯌꯣꯕ ꯑꯗꯨꯝ ꯍꯥꯏꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯌꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯔꯥ ꯑꯩ ꯆꯠꯂꯣꯏꯀꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯊꯝꯃꯣ ꯍꯩꯃꯥ ꯑꯌꯨꯃ ꯑꯩ ꯁꯤꯔꯦ ꯉꯥꯏꯈꯣ ꯑꯩ ꯑꯣꯇꯣ ꯀꯧꯒꯦ ꯄꯨꯛꯅꯨꯡꯁꯤꯗꯅꯦ ꯊꯕꯥꯛ ꯃꯅꯨꯡꯁꯤꯗ ꯃꯩ ꯍꯧꯔꯦ ꯉꯥꯏꯈꯣꯁꯦ ꯉꯥꯏꯈꯣꯁꯦ ꯑꯩ ꯁꯤꯔꯦ ꯑꯣꯇꯣ ꯂꯥꯛꯑꯦ 이붕어 ꯆꯪꯉꯣ ꯑꯩꯈꯣꯏꯅꯤꯅꯦ ꯊꯥꯡꯕꯣꯏ ꯀꯔꯤꯕꯣꯏ ꯑꯣꯇꯣꯗꯨꯗ ꯍꯥꯞꯁꯤ ꯑꯃꯨꯛꯇ ꯆꯪꯉꯣ ꯇꯥꯃꯣ ꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯁꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯁꯤꯔꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯄꯒ 이리ꯖꯅ ꯐꯖꯈ꯭ꯔꯅꯤ ꯁꯦ ꯍꯧꯒꯠꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯁꯦ 이붕어씨나 ꯊꯥꯡꯍꯜꯂꯁꯤ ꯁꯦ ꯇꯞꯅ ꯑꯩ ꯁꯤꯅꯕ ꯍꯤꯗꯥꯛꯇꯣ ꯑꯃ ꯀꯥꯞꯁꯤꯟꯕꯤꯔꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯤꯡꯕꯁꯤ ꯋꯥꯔꯦ ꯃꯣꯝꯕꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒꯅꯦ ꯈꯟꯅꯔꯁꯤ ꯆꯠꯂꯁꯤ ꯁꯦ 이붕어 제님스 롬다 ꯃꯣꯝꯕꯤ ꯇꯥꯃꯣ ꯃꯣꯝꯕꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕꯗꯣ ꯗꯣꯛꯇꯔꯅꯤ ꯗꯣꯛꯇꯔ ꯑꯅꯥꯕ ꯀꯜꯂꯒꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯧꯁꯤꯀꯣ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯔꯥꯎꯟ ꯂꯥꯛꯄ ꯉꯥꯏꯕ ꯑꯃ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯉꯥꯏꯈꯣ ꯉꯔꯥꯡ ꯅꯨꯡꯊꯤꯜꯂ ꯅꯨꯡꯗꯥꯡꯂ ꯑꯩ ꯀꯥꯎꯔꯦ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄꯗꯨꯕꯣ ꯑꯣ ꯅꯨꯡꯊꯤꯜꯁꯨ ꯀꯥꯞꯈꯤ ꯅꯨꯡꯗꯥꯡꯁꯨ ꯀꯥꯞꯈꯤ ꯍꯧꯖꯤꯛꯁꯨ ꯀꯥꯞꯇꯣꯏꯅꯦ ꯌꯥꯝ ꯅꯥꯕ꯭ꯔꯣ ꯇꯥꯃꯣ ꯅꯪꯁꯤꯅꯅꯦ ꯅꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯛ ꯊꯕꯥꯛꯇ ꯃꯩ ꯍꯧꯅ ꯆꯥꯛꯄ ꯁꯥꯕ ꯇꯧꯔꯝꯕꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯍꯥꯏꯕ ꯍꯩꯃꯥ ꯃꯈꯣꯏꯒꯤ ꯍꯤꯗꯥꯛꯇꯣ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯀꯥꯞꯄꯗꯩ ꯐꯔꯦ ꯑꯁꯤꯕꯨ ꯄ꯭ꯔꯃꯥꯟꯅꯦꯅ ꯅꯠꯇꯦ ꯐꯖꯔꯤꯌꯦ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯒꯦ ꯈꯔ ꯂꯩꯊꯈꯤꯗꯧ ꯃꯥꯜꯂꯦ ꯑꯁ ꯇꯥꯃꯣꯒꯤ ꯑꯅꯥꯕꯁꯦ ꯂꯥꯏꯑꯣꯡ ꯈꯔ ꯌꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯆꯠꯅꯤꯡꯕꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯔꯕꯅꯤ ꯉꯁꯤ ꯐꯥꯎꯗꯤ ꯂꯩꯔꯒꯦ ꯑꯗꯣ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯍꯟꯅꯕ ꯇꯧꯔꯁꯤ ꯁꯦ ꯌꯦꯡꯉꯨ ꯅꯪ ꯒ꯭ꯂꯨꯀꯣꯁ ꯀꯥꯞꯄꯩ ꯃꯔꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯎꯕ ꯉꯥꯏꯈꯨꯑꯣ ꯇꯥꯃꯣ ꯆꯥꯛ ꯌꯥꯝꯅ ꯆꯥꯕꯁꯨ ꯅꯠꯇ꯭ꯔꯤ ꯈꯔ ꯑꯗꯨꯝ ꯀꯥꯞꯈꯤꯁꯤ ꯇꯥꯃꯣꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯁꯨꯅꯦ ꯍꯣꯔꯦꯟ ꯗꯥꯛꯇꯔ ꯂꯥꯛꯑꯒ ꯍꯪꯒꯗꯕꯅꯤ ꯑꯩꯅ ꯏ ꯀꯥꯗ꯭ꯔꯗꯤ ꯂꯣꯏ ꯐꯣꯏꯗꯠꯂꯗꯤ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯣ ꯇꯥꯃꯣ ꯇꯥꯃꯣꯒꯤ ꯅꯤꯡꯉꯥꯏꯗꯣ ꯇꯧꯈꯤꯅꯣ ꯑꯃꯨꯛꯇ ꯅꯠꯇꯦ ꯗꯥꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯒꯦꯕ ꯇꯥꯃꯣ ꯗꯥꯛꯇꯔ ꯂꯥꯛꯑꯦ ꯑꯩ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯔꯨꯈꯤꯒꯦꯀꯣ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯗꯣꯛꯇꯔ ꯆꯪꯕꯤꯔꯣ ꯐꯝꯕꯤꯌꯣ ꯏꯅꯥꯎꯁꯤ ꯌꯨ ꯀꯨꯏꯅ ꯊꯛꯂꯛꯄꯅꯤꯅ ꯆꯥꯡꯁꯨ ꯌꯥꯝꯅ ꯊꯛꯂꯛꯄ ꯑꯗꯨꯅ ꯐꯕꯗ ꯃꯇꯝ खरा चंगनी अदुगा जात जात ngangaकनी जात जात लायोंसु उलकनी अदुबो पाकेट पदी यादे सोइदन फरकनीदा होय डॉक्टर यू खंगतोक तोकपनिना नत्रगा चांग हंथबन मंगोंदा अवाब खरा थेंगननी विड्रॉल सिंड्रोम कवे कनागुंब खरदि मसा थक तक निकपा मिसक माना लेरिबदो कदाइदनो खंगदबा तरंग चटप फाव यावरिबनी मसी तौरप याय अदुबो पाकेट कनो फनी डॉक्टर मसीबु डेलिरियम ट्रेमेंस हाइन कवे मतंग मतंगी सुम हाइगे को होय फनी डॉक्टर अइना कौरी बसे पाकेट कनो हाइबगिनिदा चलो चलो फनी डॉक्टर हेमा इचल कनाना हाइरेये लाओ फमुला नंगी पावबु पावसेदा रेडियोदा यावदे हाइबदनी हेक्तने वा वा लावी थोंने काइजख्रेदा फागी तौनीदा कनाना वा वा लावगदोइनो खराबु फरबो खरा पोथारे तू तुमी बसिनी ओहो तुम्बा यारदिने अनाबा फरनी नहान मखै सोनखिबा हक्चांगदो हंगतनबा इंद्रीना होनजरनी तुम्मगा कनखलकदोरिबनी होय अदुदा चुम्मसनु तुम्बनसु फैदा हे मिट पांगबदने nganglगा अखंगै साबगा युम चलसिगा अमुक तोइबा चाबा थकपदी खरा खरा चारे अदो कयाम कुइनदी लेखिगदोरी
ꯗꯥꯛꯇꯔꯅꯗꯤ ꯈꯔ ꯂꯩꯈꯤꯁꯅꯨꯗꯤ ꯍꯥꯏꯔꯤ. ꯁꯦꯜ ꯊꯨꯝꯅ ꯀꯝꯗꯧꯔꯒꯦ ꯅꯪꯕꯨ? ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯏꯅꯝꯃ ꯍꯣꯏ, ꯃꯧ, ꯑꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯨ ꯂꯥꯛꯏꯗ. ꯄꯪꯄꯤꯗ ꯄꯤ. ꯌꯥꯝꯅ ꯐꯩꯗ. ꯃꯥꯅꯅꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯍꯟꯕꯒꯤ ꯋꯥꯗꯅꯤ. ꯍꯣꯏ, ꯑꯩꯁꯨ ꯉꯁꯤꯗ ꯇꯥꯗꯅ ꯆꯪꯂꯛꯄꯅꯤꯗ. ꯑꯗꯣ ꯗꯥꯛꯇꯔꯅꯅꯦ ꯂꯩꯈꯣ ꯍꯥꯏꯔꯤꯡꯈꯩꯅꯦ ꯂꯩꯈꯣꯀꯣ. ꯍꯣꯏ ꯍꯣꯏ. ꯃꯁꯥ ꯐꯕꯁꯤꯅꯅꯦ ꯃꯔꯨꯅꯤ. ꯃꯥꯅꯦ. ꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ. ꯑꯣꯏꯖꯔꯒꯦ. ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗꯦꯁꯦ ꯂꯨꯄꯥ 2,000ꯁꯦ ꯁꯤꯅꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯣ. ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯩꯅꯣ. ꯂꯥꯛꯄꯤꯔꯤꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯍꯣꯏ, ꯁꯦ ꯑꯗꯨꯗꯤ ꯑꯅꯥꯕꯁꯨ ꯐꯔꯁꯅꯨꯀꯣ. ꯍꯣꯏ. ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ. ꯐꯅꯤ. ꯑꯩ ꯂꯩꯍꯧꯔꯦꯀꯣ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯦ ꯆꯠꯂꯦ. ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯂꯤꯂꯥ ꯃꯆꯥ ꯌꯨꯅ ꯑꯃꯅ ꯊꯛꯄ ꯋꯥꯕꯅ ꯑꯃꯅ ꯋꯥꯕ. ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯁꯦꯔ ꯑꯦꯟ ꯀꯦꯌꯔꯒꯤ ꯐꯥꯎꯟꯗꯔ, ꯔꯤꯝꯁꯀꯤ ꯁꯥꯏꯀꯥꯏꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯔꯥꯖꯀꯨꯃꯥꯔ ꯂꯦꯅꯤꯟꯗꯒꯤ ꯇꯦꯟꯇꯛꯄ ꯂꯤꯂꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯣꯜ ꯇꯥꯃꯤꯟꯅꯁꯤ. ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤ ꯂꯥꯜ ꯑꯅꯤꯔꯛ ꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯁꯤꯕꯨ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯊꯝꯒꯗꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤꯗ ꯍꯛꯊꯦꯡꯅꯅ ꯑꯋꯥꯠ ꯆꯩꯊꯦꯡ ꯄꯤꯕ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯅ 3ꯁꯨꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕꯗ. ꯃꯔꯨꯑꯣꯏꯅ ꯌꯨꯗ ꯂꯥꯏꯆꯨꯕꯁꯤꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯨꯊꯣꯛꯄꯤꯔꯕꯅꯤ. ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯕꯗꯤ ꯌꯨꯅ ꯃꯁꯥꯃꯛꯄꯨ ꯃꯥꯡꯍꯟꯕ, ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ, ꯃꯁꯥꯒꯤ ꯍꯛꯁꯦꯜ ꯑꯃꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯂꯝꯗ ꯑꯃꯗꯤ ꯃꯆꯥ ꯃꯁꯨ ꯁꯦꯝꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕ ꯑꯁꯤꯇ ꯅꯠꯇꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯆꯥ ꯃꯁꯨꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯋꯥꯕ ꯆꯩꯅꯥ ꯄꯤꯕ, ꯍꯤꯡꯁꯤ ꯀꯗꯥꯏ, ꯁꯤꯁꯤ ꯀꯗꯥꯏ, ꯑꯁꯨꯝ ꯂꯩꯁꯤ ꯀꯗꯥꯏ, ꯑꯗꯨꯒ ꯏꯄꯥꯝꯗ ꯌꯨꯝꯗ ꯆꯠꯁꯤ ꯀꯗꯥꯏ, ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯧꯐꯝ ꯈꯪꯗꯕ ꯐꯤꯕꯝ ꯑꯃꯗ ꯍꯤꯡꯉꯤ ꯍꯥꯏꯕꯗ ꯈꯥꯛꯄ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯊꯝꯕꯤꯕ, ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯤꯃꯥꯟꯅꯕ ꯉꯝꯍꯟꯗꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯛ ꯃꯠꯄꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯟꯊꯕꯒꯤ ꯃꯇꯝ ꯌꯧꯔꯦ. ꯑꯩꯈꯣꯏꯅ ꯌꯨꯗ ꯂꯥꯏꯆꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯤꯅꯥꯏꯜ ꯍꯥꯏꯗꯅ ꯑꯩꯅ ꯇꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯣꯛꯀꯅꯤ, ꯑꯩꯅ ꯂꯦꯞꯅꯤꯡꯕ ꯃꯇꯝꯗ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯟꯅ ꯊꯥꯖꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯊꯥꯗꯣꯛꯄꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯌꯦꯡꯊꯣꯛꯄꯤꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯒꯁꯨ, ꯑꯩꯒꯤ ꯑꯋꯥꯕ ꯀꯌా ꯂꯩꯔꯒꯁꯨ, ꯑꯩꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ kaya ꯂꯩꯔꯒꯁꯨ ꯃꯗꯨ ꯌꯨꯅ ꯂꯥꯏꯌꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯀꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯌꯦꯡꯊꯣꯛꯄꯤꯌꯨ. ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯥꯏꯌꯦꯡ ꯂꯩ. ꯂꯥꯏꯌꯦꯡꯗꯅ ꯑꯩꯁꯨ ꯃꯥꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯥꯡꯃꯤꯟꯅꯕ ꯑꯁꯤ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕꯅ ꯈꯨꯟꯅꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯄꯒꯨꯝꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯥꯡꯈꯤꯕꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯂꯤꯂꯥ ꯃꯇꯦꯛ ꯑꯁꯤꯅ ꯈꯖꯤꯛꯇꯪ ꯃꯤꯠ ꯃꯥꯏ ꯄꯥꯡꯍꯟꯖꯅꯤꯡꯗꯨꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯝꯖꯕꯅꯤ.